Leingakna December faubada IDP sing hongjinhandrabadi amasung athuba matamda National Highway da free movement tawhandrabadi akanba khongjang pareng sangnakadauri. State asida lairiba MLA humfu amato oina punsilaga iramda Manipur asi amuktadi kalamu Ramani. Relief camp da lairiba More amasung Surajanpurgi IDP sing hanjinabada matam sangkhigani. RK Nimai. Ngarang numidang Singjamai supermarket mamangda EB car ama accident thokre laibak phabadagi miyoi amata sopan yahaudre hari. Khaidem ongbi Chaoba debi ki mihata Mapuroibaga Khangnarmba Nupi na khunek nupa amaga lauthunaraga hatpa Oirmle. Adar pan link tawbagi aroiba matam December gi tang 38 da oire. Matung tarakpada link tawbada lupa lising ama file lauragani hari. Bangladesh da Hindu gi yum manga maina sakre. Andro da bye bye new year gi picnic Lakpa Thingkhre. Assam Meghalaya inner line permit system sana hananaba demand tawrokle. Thangjing amadi Kaubru khubam lai khurumba yahalu haina Moirangda rally chatkre. Census 2026 da Manipur yaukhiba tarabadi state sida sauna awaba amadi social politics ki akaiba lakani sanjoy ahanthem. Prime Minister Modi gi Man Ki Baat program nongma nongmagi pamnaba hengalakli. MLA Biswajit.